ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯍꯥꯏꯕꯁꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯆꯥꯎꯈꯠꯄꯒꯤ ꯌꯨꯝꯐꯝ ꯊꯣꯜꯂꯤꯕ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯒꯚꯔꯅꯔ NCVꯅ ꯇ꯭ꯔꯦꯛꯗꯥꯎꯟ ꯆꯠꯊꯕꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡ ꯎꯃꯪ ꯑꯃꯁꯨꯡ ꯇꯨꯔꯦꯜꯗ ꯑꯣꯏꯅ ꯆꯠꯍꯜꯂꯦ꯫ ꯀꯣꯀ꯭ꯔꯣꯆ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯌꯥꯝꯅ ꯊ꯭ꯔꯦꯠꯅꯤꯡ ꯑꯣꯏꯕ ꯃꯨꯚꯃꯦꯟꯠ ꯑꯃꯅꯤ꯫ ꯒꯣꯚꯤꯟꯗꯥꯁ ꯃꯦꯗꯤꯀꯦꯜ ꯑꯦꯁꯄꯤꯔꯦꯟꯠ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯁꯔꯦꯟꯗꯔ ꯗ꯭ꯔꯃꯥꯅꯤ꯫ ꯄꯤꯄꯜꯁ ꯋꯥꯔ ꯒ꯭ꯔꯨꯞ ꯏꯝꯐꯥꯜ ꯌꯥꯏꯔꯤꯄꯣꯛ ꯂꯝꯕꯤ ꯄꯨꯡ 62ꯒꯤ ꯕꯟꯗ ꯀꯧꯈ꯭ꯔꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯈꯨꯠꯀꯟ ꯄꯥꯡꯒꯜꯅ ꯄꯥꯟꯕ ꯉꯝꯅꯅꯕ ꯃꯤꯁꯤꯡ ꯍꯦꯟꯒꯠꯍꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯔꯇꯟ ꯁꯤꯌꯥꯝ ꯂꯩꯈꯤꯗꯕꯒꯤ ꯑꯍꯥꯟꯕ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯗ MM ꯅ꯭ꯌꯨꯁ ꯂꯥꯏꯚ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯍꯥꯏꯕꯁꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯆꯥꯎꯈꯠꯄꯒꯤ ꯌꯨꯝꯐꯝ ꯊꯣꯜꯂꯤꯕ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯒꯚꯔꯅꯔ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯇꯉꯥꯏꯐꯗꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯇꯝꯒ ꯆꯨꯅꯕ ꯆꯥꯎꯈꯠꯄꯒꯤ ꯌꯨꯝꯐꯝ ꯊꯣꯜꯂꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ MERCꯒꯤ ꯑꯍꯥꯟꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯒꯚꯔꯅꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ NCVꯅ ꯇ꯭ꯔꯦꯛꯗꯥꯎꯟ ꯆꯠꯊꯕꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡ ꯎꯃꯪ ꯑꯃꯁꯨꯡ ꯇꯨꯔꯦꯜꯗ ꯑꯣꯏꯅ ꯆꯠꯍꯜꯂꯦ꯫ NCV ꯒꯨꯋꯥꯍꯥꯇꯤ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯖꯣꯅꯦꯜ ꯌꯨꯅꯤꯠꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯅꯥꯔꯀꯣꯇꯤꯛ ꯀꯥꯔꯇꯦꯜꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯍꯦꯟꯅ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯅꯥꯔꯀꯣꯇꯤꯛ ꯄꯨꯁꯤꯜꯂꯛꯄꯁꯤꯡꯒꯤ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯁꯔꯟ ꯑꯣꯏꯔꯤ꯫ NCVꯒꯤ ꯒꯨꯋꯥꯍꯥꯇꯤ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯖꯦꯅꯔꯦꯜ ꯌꯨꯅꯤꯠꯁꯤꯡꯅ ꯏꯪ 2015 ꯑꯃꯁꯨꯡ 2016ꯇ ꯗ꯭ꯔꯒ ꯌꯥꯝꯅ ꯐꯒꯠꯄ ꯂꯩꯈ꯭ꯔꯦ꯫ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡꯒꯤ ꯅꯦꯠꯋꯥꯔꯛꯅ ꯂꯂꯣꯟꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨꯡ ꯑꯣꯄꯔꯦꯁꯅꯦꯜ ꯄꯦꯌꯣꯟꯁꯤꯡ ꯍꯣꯡꯗꯣꯛꯂꯤ ꯍꯥꯏꯕꯁꯨ ꯏꯟꯐꯣꯔꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯊꯦꯡꯅꯔꯤ꯫ ꯃꯦꯗꯤꯀꯦꯜ ꯑꯦꯁꯄꯤꯔꯦꯟꯠ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕ ꯅꯤꯠ ꯑꯦꯛꯖꯥꯝꯒꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯌꯨꯅꯤꯌꯟ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯦꯂꯤꯁꯠ ꯁꯣꯅꯥꯝ ꯋꯥꯡꯆꯨꯞꯀꯤ ꯈꯣꯡꯖꯪꯕꯨ ꯁꯧꯒꯠꯂꯗꯨꯅ ꯉꯁꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯀꯪꯂꯩꯄꯥꯛꯅ ꯁꯤꯟꯗꯨꯅ ꯃꯦꯗꯤꯀꯦꯜ ꯑꯦꯁꯄꯤꯔꯦꯟꯠ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯈꯣꯡꯖꯪ ꯑꯃ ꯆꯠꯊꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯃꯅꯥꯛꯇ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯀꯪꯂꯩꯄꯥꯛꯅ ꯁꯤꯜꯂꯒ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯀꯩꯁꯥꯝꯄꯥꯠ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯐꯥꯎꯕ ꯔꯦꯂꯤ ꯑꯣꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯂꯥꯛꯈꯤ꯫ ꯀꯣꯀ꯭ꯔꯣꯆ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯌꯥꯝꯅ ꯊ꯭ꯔꯦꯠꯅꯤꯡ ꯑꯣꯏꯕ ꯃꯨꯚꯃꯦꯟꯠ ꯑꯃꯅꯤ꯫ ꯒꯣꯚꯤꯟꯗꯥꯁ ꯍꯧꯖꯤꯛ ꯀꯣꯀ꯭ꯔꯣꯆ ꯖꯅꯇꯥ ꯄꯥꯔꯇꯤ CJPꯅ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯃꯃꯥꯡꯗꯒꯤ ꯌꯦꯡꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯏꯍꯧ ꯃꯥꯜꯍꯜꯂꯒ ꯃꯅꯨꯡꯗꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯃꯣꯇꯤꯚꯦꯇꯦꯗ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯄ ꯌꯥꯝꯅ ꯊ꯭ꯔꯦꯠꯅꯤꯡ ꯑꯣꯏꯕ ꯃꯨꯚꯃꯦꯟꯠ ꯑꯃꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯚꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯁꯔꯦꯟꯗꯔ ꯗ꯭ꯔꯃꯥꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 12ꯗ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯗ ꯂꯩꯕ IGAR ꯁꯥꯎꯊꯇ ꯄꯥꯡꯊꯣꯛꯈꯤꯕ ꯍꯣꯝ ꯀꯃꯤꯡ ꯁꯦꯔꯤꯃꯣꯅꯤ ꯑꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯁꯔꯦꯟꯗꯔ ꯗ꯭ꯔꯃꯥꯅꯤ ꯍꯥꯏꯅ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ KCPꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯦꯅꯤꯟ ꯃꯩꯇꯩꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ IGAR ꯁꯥꯎꯊ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯆꯪꯖꯔꯛꯂꯦ ꯍꯥꯏꯔꯤꯕꯁꯤꯡ ꯄꯤꯄꯜꯁ
ꯋꯥꯔꯛ ꯒ꯭ꯔꯨꯞ ꯑꯃꯗꯤ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯔꯦꯗꯒꯥꯔꯗꯇ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 3ꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯛ 1,363 ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯀꯜꯆꯔꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖꯁꯤꯡ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯅꯅꯕ ꯑꯃꯁꯨꯡ ꯄ꯭ꯔꯃꯣꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯁ꯭ꯀꯤꯝ ꯀꯌꯥ ꯍꯧꯗꯣꯛꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃ꯭ꯌꯨꯖꯤꯌꯝ ꯒ꯭ꯔꯥꯟ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯍꯧꯈꯤꯕ ꯆꯍꯤ 3ꯗ ꯃꯅꯤꯄꯨꯔꯒꯤ ꯂꯨꯄꯥ ꯂꯥꯛ 1,363 ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯐꯣꯔ ꯀꯜꯆꯔ ꯑꯦꯟ ꯇꯨꯔꯤꯖꯝ ꯒꯖꯦꯟꯗ꯭ꯔ ꯁꯤꯡꯍ ꯁꯦꯈꯥꯋꯥꯠꯅ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯑꯏꯕ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ꯫ ꯈꯨꯗꯝ ꯆꯥꯡꯗꯝ ꯃꯄꯨꯡ ꯐꯥꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅ ꯔꯕꯤꯅꯥ ꯁꯪꯒꯤꯠꯀꯤ ꯀꯦꯁ ꯗꯤꯄꯣꯖ ꯇꯧꯈ꯭ꯔꯦ꯫ ꯖꯁꯇꯤꯁꯇꯤ ꯀꯗꯣꯝꯗ? ꯉꯁꯤꯗꯒꯤ ꯆꯍꯤ 18ꯀꯤ ꯃꯃꯥꯡ ꯏꯪ 2008ꯒꯤ ꯖꯨꯂꯥꯏ 18ꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯍꯦꯛ ꯃꯌꯥꯏ ꯆꯕꯨꯛ ꯅꯨꯡꯊꯤꯜ ꯄꯣꯕꯣꯛꯇ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏ ꯁꯣꯛꯍꯟꯈꯤꯕ ꯇꯤ.ꯑꯩꯆ. ꯔꯕꯤꯅꯥ ꯑꯃꯗꯤ ꯁꯤ.ꯑꯩꯆ. ꯁꯪꯒꯤꯠ ꯃꯤꯍꯥꯠꯀꯤ ꯖꯁꯇꯤꯁ ꯃꯤꯌꯥꯝꯅ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯕ꯭ꯔꯥ? ꯐꯦꯛ ꯏꯟꯀꯥꯎꯟꯇꯔ ꯀꯦꯁ ꯑꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅ ꯋꯥꯌꯦꯜꯁꯪꯅ ꯀꯦꯁ ꯑꯁꯤ ꯗꯤꯄꯣꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯌꯥꯏꯔꯤꯄꯣꯛ ꯂꯝꯕꯤ ꯄꯨꯡ 82ꯒꯤ ꯕꯟꯗ ꯀꯧꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯀꯩꯔꯥꯎ ꯋꯥꯡꯈꯦꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯉꯥꯟꯊꯦꯝ ꯊꯝꯕꯧ ꯀꯧꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯄꯨꯔꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯖꯦ.ꯑꯦ.ꯁꯤꯅ ꯉꯁꯤꯗꯒꯤ ꯏꯝꯐꯥꯜ ꯌꯥꯏꯔꯤꯄꯣꯛ ꯂꯝꯕꯤ ꯄꯨꯡ 82ꯒꯤ ꯕꯟꯗ ꯀꯧꯈ꯭ꯔꯦ꯫ ꯕꯟꯗ ꯀꯧꯕꯒꯤ ꯈꯣꯡꯖꯪ ꯂꯥꯎꯊꯣꯛꯂꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ ꯖꯦ.ꯑꯦ.ꯁꯤꯒꯤ ꯀꯟꯚꯦꯅꯔ ꯐꯤꯖꯝ ꯕ꯭ꯔꯣꯖꯦꯅ ꯍꯥꯏ ꯕꯟꯗ ꯑꯁꯤ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯊꯥ ꯑꯁꯤꯒꯤ 18ꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯆꯠꯊꯒꯗꯕꯅꯤ꯫ ꯕꯟꯗ ꯃꯅꯨꯡꯗ ꯃꯤꯗꯤꯌꯥ, ꯑꯅꯥ-ꯂꯥꯏꯌꯦꯡ, ꯂꯥꯏꯅꯤꯡ-ꯂꯥꯏꯁꯣꯟ ꯌꯥꯎꯅ ꯏꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣꯝꯊꯣꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯊꯝꯕꯧ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯁꯤꯡ ꯄꯨꯊꯣꯛꯅꯕ ꯖꯦ.ꯑꯦ.ꯁꯤꯅ ꯉꯔꯥꯡ ꯐꯥꯎꯕꯒꯤ ꯃꯇꯝ ꯊꯥꯈꯤꯕꯅꯤ꯫ ꯃꯁꯤ ꯐꯥꯎꯕꯗ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯄꯨꯊꯣꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯖꯦ.ꯑꯦ.ꯁꯤꯅ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯏꯝꯐꯥꯜ ꯌꯥꯏꯔꯤꯄꯣꯛ ꯂꯝꯕꯤ ꯑꯁꯤ ꯄꯨꯡ 82ꯒꯤ ꯕꯟꯗ ꯀꯧꯕꯅꯤ꯫ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯍꯧꯖꯤꯛ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯊꯝꯕꯧꯒꯤ ꯂꯣꯏꯅꯕꯤꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯃꯁꯛ ꯇꯥꯛꯄꯗꯒꯤ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯇꯤꯛ ꯆꯥꯅ ꯋꯥꯍꯪ-ꯄꯥꯎꯍꯪ ꯆꯠꯊꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯞ ꯆꯥꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯍꯦꯛ ꯄꯨꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯊꯝꯕꯧꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯁ-ꯃꯣꯔꯇꯦꯝ ꯇꯧꯕ ꯌꯥꯔꯣꯏ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯄꯣꯛꯄ ꯃꯄꯥ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯉꯩꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯊꯝꯕꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁꯅ ꯀꯧꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯁꯨ ꯂꯦꯞꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏꯐꯗꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯂꯧꯕ ꯇꯥꯔꯕꯁꯨ ꯖꯦ.ꯑꯦ.ꯁꯤꯒꯤ ꯃꯤꯍꯨꯠ ꯌꯥꯎꯔꯒ ꯂꯧꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯗꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯃꯤꯆꯪ ꯁꯪꯒ ꯌꯦꯡꯗꯨꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯄꯨꯂꯤꯁꯀꯤ ꯃꯤꯡꯆꯠ ꯊꯤꯕ ꯂꯥꯛꯄ ꯌꯥꯏ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ, ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯂꯣꯀꯦꯜ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯊꯝꯕꯧꯒꯤ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ-ꯂꯪꯖꯤꯟ ꯄꯨꯊꯣꯛꯇꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯕ ꯃꯤꯍꯥꯠꯁꯤꯡ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯈꯨꯠꯀꯟ ꯄꯥꯡꯒꯜꯅ ꯄꯥꯟꯕ ꯉꯝꯅꯅꯕ ꯃꯤꯁꯤꯡ ꯍꯦꯟꯒꯠꯍꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤ ꯈꯨꯠꯀꯟ ꯄꯥꯡꯒꯜꯅ ꯃꯨꯠꯅꯥꯏꯗꯅ ꯅꯤꯡꯇꯝꯅ ꯄꯥꯟꯕ ꯉꯝꯅꯕꯒꯤꯗꯃꯛ ꯌꯦꯜꯍꯧꯃꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯍꯦꯟꯒꯠꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎ ꯂꯨꯞ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯣꯉꯥꯝ ꯔꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯂꯨꯞ ꯑꯁꯤꯒꯤ ꯆꯍꯤ 4 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕ ꯅꯨꯄꯤ
nupa kayana yum pandana leirakpa amadi yumbalabisingna angang pokpagi chang aduki matik hantarakpana maram oiraga matam amada South East Asia da matik manga leina palamba lamdam asi ngasidi yamna fibam sokna mutkigadawraba jati amagum leirakle asigumlaba tanfam asida lamdam asigi yelhaumising asi hena khutkan pangalna leiba ngamnabagidamak masing hengalhanabagi tangai fadaba ama aikoigi khunai asida ngasidi aduki chawna leirakli natrabadi aikoi khunai amadagi ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤ ꯁꯣꯏꯗꯅ ꯃꯨꯠꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯨꯞ ꯑꯁꯤꯅ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯕꯨ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯅꯕ ꯁꯤꯟꯕꯤꯕ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯌꯥꯔꯤꯕꯃꯈꯩ ꯄꯩꯁꯥ ꯆꯪꯍꯟꯗꯅꯕ ꯍꯣꯠꯅꯕ ꯅꯧꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯛꯂꯕꯁꯤꯡꯕꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯍꯟꯅꯅꯕ ꯍꯣꯠꯅꯕꯤꯕ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯅ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯁꯤꯡꯕꯨ ꯃꯤꯌꯥꯝꯅ ꯈꯪꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯅꯆꯤꯡꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯂꯨꯞ ꯑꯁꯤꯅ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤ ꯂꯨꯞ ꯑꯁꯤꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯁꯣꯔꯠ ꯐꯤꯂꯝ ꯀꯝꯄꯤꯇꯤꯁꯟꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯑꯃꯗꯤ ꯄ꯭ꯔꯥꯏꯖ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯥꯡꯊꯣꯛꯂꯒꯅꯤ ꯃꯌꯣꯜ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯒꯅ ꯄꯥꯏꯈꯠꯂꯛꯄ ꯄꯣꯂꯤꯇꯤꯛꯁ ꯑꯅꯧꯕ ꯂꯥꯡꯑꯣꯟꯒꯤ ꯚꯣꯠ ꯍꯥꯏꯕ ꯃꯤꯡꯊꯣꯟꯕ ꯃꯥꯁ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯑꯣꯏꯅ ꯑꯅꯧꯕ ꯂꯥꯡꯑꯣꯟꯒꯤ ꯂꯩꯉꯥꯛꯂꯣꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯣꯔꯠ ꯐꯤꯂꯝꯒꯤ ꯀꯝꯄꯤꯇꯤꯁꯟꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯑꯃꯁꯨꯡ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯂꯥꯛꯂꯤꯕ ꯇꯥꯡ 23ꯇ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯃꯌꯣꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯣꯂꯤꯇꯤꯛꯁ ꯑꯅꯧꯕ ꯂꯥꯡꯑꯣꯟꯒꯤ ꯚꯣꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯃꯥꯁ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯃꯌꯣꯜꯅ ꯍꯧꯗꯣꯛꯆꯈ꯭ꯔꯦ ꯔꯇꯟ ꯊꯤꯌꯥꯝ ꯂꯩꯈꯤꯗꯕꯒꯤ ꯑꯍꯥꯟꯕ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯤꯖꯦꯟꯗꯔꯤ ꯊꯤꯌꯦꯇꯔ ꯄꯔꯁꯅꯦꯂꯤꯇꯤ ꯔꯇꯟ ꯊꯤꯌꯥꯝ ꯂꯩꯈꯤꯗꯕꯒꯤ ꯑꯍꯥꯟꯕ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯋꯥꯡꯈꯩ ꯌꯣꯡꯂꯥꯟ ꯂꯩꯔꯛꯇ ꯂꯩꯕ ꯃꯥꯏꯆꯧ ꯇꯔꯦꯠ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯆꯤꯡ ꯂꯦꯝꯂꯕ ꯊꯧꯔꯝ ꯑꯗꯨꯗ ꯔꯨꯞ ꯔꯥꯒꯒꯤ ꯑꯦꯗꯚꯥꯏꯖꯔ ꯉꯥꯉꯣꯝ ꯇꯦꯖꯀꯨꯃꯥꯔ ꯑꯃꯤꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯕꯕꯣꯜꯀꯦꯅꯣ ꯁꯔꯃ ꯑꯃꯁꯨꯡ ꯀꯣꯁ ꯔꯤꯄꯔꯇ꯭ꯔꯤ ꯊꯤꯌꯦꯇꯔꯒꯤ ꯁꯂꯥꯏꯈꯣꯡꯕ ꯃꯉꯥꯡꯅ ꯄ꯭ꯔꯦꯁꯤꯗꯤꯌꯝ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯊꯤꯌꯦꯇꯔ ꯗꯤꯔꯦꯛꯇꯔ ꯂꯣꯏꯇꯣꯡꯕꯝ ꯗꯣꯔꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯐꯤꯂꯝ ꯀ꯭ꯔꯤꯇꯤꯛ ꯃꯦꯘꯆꯟꯗ꯭ꯔ ꯀꯣꯡꯕꯝꯅ ꯃꯥꯂꯦꯝꯒꯤ ꯊꯤꯌꯦꯇꯔꯒꯤ ꯐꯝꯕꯥꯛꯇ ꯃꯁꯦꯛ ꯃꯉꯥꯜ ꯂꯩꯅ ꯐꯤꯗꯥ ꯀꯜꯂꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯔꯇꯟ ꯊꯤꯌꯥꯝꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯈꯤ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯔꯇꯟ ꯊꯤꯌꯥꯝꯒꯤ ꯐꯣꯇꯣꯗ ꯃꯤꯌꯥꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯐꯨꯕ ꯆꯩꯕ ꯇꯧꯕꯗ ꯅꯠꯇꯅ ꯄꯣꯠ ꯆꯩ ꯀꯌꯥ ꯍꯨꯗꯨꯅ ꯄꯨꯈꯤꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯚꯤꯛꯇꯤꯝ ꯑꯦꯝ ꯁꯅꯥꯇꯣꯝꯕ ꯄꯨꯂꯤꯁꯅꯤ ꯍꯥꯏꯕ ꯃꯁꯛ ꯇꯥꯛꯆꯕ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯇꯨꯅ ꯇꯝꯊꯤꯅ ꯐꯨꯔꯝꯕꯗ ꯅꯠꯇꯅ ꯁꯅꯥ ꯑꯃꯗꯤ ꯁꯦꯜꯅꯆꯤꯡꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯏꯁ ꯑꯦꯁ.ꯄꯤꯗ ꯋꯥꯀꯠ ꯑꯃ ꯊꯥꯡꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯊꯪꯒꯥꯜ ꯀꯩꯊꯦꯜꯗ ꯂꯩꯕ ꯍꯣꯇꯦꯜ ꯅꯤꯔꯃꯂꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃꯗ ꯚꯤꯛꯇꯤꯝ ꯑꯣꯏꯈꯤꯕ ꯃꯩꯇ꯭ꯔꯝ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 13:45 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯩꯁꯥꯝꯄꯥꯠ ꯇꯈꯦꯜꯂꯝꯕꯝ ꯂꯩꯀꯥꯏ ꯂꯦꯟ ꯅꯝꯕꯔ 7ꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯊꯣꯛꯈꯤꯕꯅꯤ ꯊꯧꯕꯥꯜꯒꯤ ꯁ꯭ꯀꯨꯜ ꯑꯅꯤꯗ ꯗꯤꯁꯕꯦꯟꯁ ꯐ꯭ꯔꯤ ꯏꯗꯨꯀꯦꯁꯟ ꯖꯣꯟ ꯗꯤꯃꯥꯟ ꯗꯦ 2023 ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯈ꯭ꯔꯦ ꯗꯦꯁꯥꯝ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟꯅ ꯃꯥꯟꯅꯕ ꯂꯨꯞꯁꯤꯡꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯗꯤꯁꯇꯔꯕꯦꯟꯁ ꯐ꯭ꯔꯤ ꯑꯦꯖꯨꯀꯦꯁꯟ ꯖꯣꯟ ꯗꯤꯃꯥꯟꯗ ꯑꯦꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕꯤꯒꯅꯨ ꯑꯦꯖꯨꯀꯦꯁꯟ ꯁꯦꯛꯇꯔ ꯑꯁꯤ ꯗꯤꯁꯇꯔꯕꯦꯟꯁ ꯐ꯭ꯔꯤ ꯑꯦꯖꯨꯀꯦꯁꯟ ꯖꯣꯟ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯆꯠꯊꯔꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯆꯥꯎꯌꯥꯏꯃ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟ ꯑꯃꯗꯤ ꯂꯤꯇꯜ ꯁ꯭ꯇꯥꯔ ꯁ꯭ꯀꯨꯜ ꯊꯧꯕꯥꯜ ꯍꯥꯎꯈꯥꯗ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯁꯤꯡꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ 19
ꯗꯤꯁꯇꯔꯕꯦꯟꯁ ꯐ꯭ꯔꯤ ꯑꯦꯖꯨꯀꯦꯁꯟ ꯖꯣꯟ ꯗꯤꯃꯥꯟ ꯗꯦ 2023ꯀꯤ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫